TV miing tabi basing mo ahan mamagtadat no maiting kondisyon na taram okjari maraki pao miyam da pizari. Hauki ba jahi ki July 3 ta Jaujang Teki Kuki area gi mafam amada mangki ba takyel kolom laikai dagi Fizam Hemanji ki aru mathom mangap masi pangthokre. Panjina haibagi matung ina ayu pung 7-9 fawbagi manungda pangongna mahut chindna puthok kadabani haikibagi matung ina 3 minute Nifu taba matamda pangong na mahut sinba masa ado puthokna mathong mga pangthokpa hauki. Hemanji ki mathong mga pangthokpa tuda pacho esigi MLA sapam kunjagesor su sarugyaki Fizam Hemanji ki apokpa. Fizam ibungo bina pawmising da fongdorakpada jahi ama faraba phawba mailinaba department CM security advisor Governor da fawba memorandum pisinduna security force thajinduna thijinbina ba haikre adubu thabakta onthorok tabadagi mathau mangam pangthoknaba sem sakibani mathau mangam pangthokle haina masagi masa phangnabagi changshinba khongjangdi haloi makhatana masagi ama mapi majet phangriba phawba amadi justice phangriba phawba khongjangdi haloi haiba pam thamkhibaga loina ngasi mama mapagi mamittagi tariba PS na mahaki machanupa amadi mamanabi hatkiba myoising adu mapung fana apenba oyu haiba pam thamke aina ai sendok sabu yaba migi influence kari kala kai ta tawante adigi leba adi isagi demuta wagi khoki ba shoki pani ba mayam punam bu soina khuramjari aduga ai gi pian da ba am khatang maite lon isam samna hajage lon english ta ju hajage ai gi isabu satra satri ani sibu hatok piraga nungai ba phori ba kangbu ngasidi haksang bu pibidre ai ase asukumiti wa ba haidu oire aduna ai gi awa si urga nakhoi gi nungai bu mapung pha da phongdok ko oiro ko ai gi isabu amasung ai gi isaki mawan nabiu halibu nakhoi meam ai gi awa si urga nakhoi gi nungai bu do ali palaitana nungai Nakalamaromda mamang chahigi May 3 ta Jaujangtik area da mangkiba Sagol Bantera Tongbram Laikai Luwangbi Lingthungambi Hizamgi Hakjang Phangriba Makai Mahaki Mathong Mangam Pangthokloi haina Luwangbi gi apokpa Hizam College na Fongdokre ngasi Sagol Bantera Tongbram Laikai da leiba Luwangbi Lingthungambi gi yumda pangthokiba pawgim phamamada wafamase Fongdoladuna Luwangbi gi apokpa Hizam College na hai Beti Bachao Beti Parao haiba India gi Prime Minister na chathariba campaign adugi ona taina bada maharin pimacha ama chahi ama thiba khangdana langla langjil amata puthokpa ngamdriba sina takpadi campaign asigi wahanthok leitre haina takpani masida natna hiram masigi matangda CBI na haukiba chahi gi December 18 da charge sheet thangal labasu ngasi phawba karigombe action amata lokhatana leiri Masida natana koki militant singa gi mayakta su tawnariba sima India government na vote chanaduna thammani loinana Manipura chawba irang thokhaliba koki MLA taragi masakta FIR lokhatpam thoktabra amadi haujik jathariba parliament mifam masida Manipuri haujik oriba issue asigi matangda kopna khanabiduna issue asigi warashin ama purakna honagadabni haina sa phongduki mafam khangdana leiriba ai sada natana mafam khangdana leiriba punamakki busu yauna tasengna haibada masina mama pigragadi simaju piu hairakani gaina alternative aran manga tada sum base optional asum basakani dudi yaroi aduna tasena siju pige jan gi nato matane je khallaga thabak to honjini aduna laiba handaki laiba huju saliba parliament amadi assembly mifam asida ngasibokta thiba khangdana leiriba ngasibokta loisan mam khangdana oiriba phibam singa se de hena chawkhotpa ma porna ba simbi waiduna ai mayamgi press media gi mapamda ai khutnonjana Manipur gi haujik oriba issue asi Congress ki MP obiriba Bimolna Manipur de leiriba miyamgi apamba khangna parliament ta pukhatpiduna athubada solution purokna bahona bi haina BJP spokesperson oriba Lamlai Kendri MLA ke Jibomjana Fongdokre wafam singa si ayuk nonganda da leiba MLA gi yumda pangthopa Lamlai Kendra manung channa leiba Red John da leiriba sabungko khuno Santi Khongbal thamna pokpi sana sabina chingba phamsingda leiba chahi manga gi mathakta leiba miyoi chani Marfu Humdoida Chingin Topagi Term Amada Fongdoki Bani Mahakna Hai Manipuri Hosik Oriba issue asi MPCC gi MP Oja Bimolna Matau Karamna Karamba Maungda Lushin Haning Libano Habido Parliamenta Mayek Sing Tambiu Hosik Leba ki Oriba Piba Masida Wa Dabaka Nasu Leite
सरकार सुवाई चिंग अमदी तमगी मियाम सुवाई अदुबो खरे हेना वारिबदी चिंग खोंग चिंगयादा लरिबा मियोई सिंग असिनी हौजिक मणिपुर थोकलिबा इरांग असि मपालमगी खुद यावबा सपोर्ट कया के लोइना चथरप ओइबना हेक्ता इरांग असि लोइसिनबा यादबनी मणिपुर दा हौजिक सु चतनरिबगा कुकी अंडरग्राउंड ग्रुप खरगी लीडर म्यांमार दा एमपी फावबा ओइरमलबा मियोइसिना पुंसिदुना लान असि चथरकबनी लोइना लेंगा असिगी ओइनसु मिटोप खंगदोकपा अमदी मरमदसु हलनखिबा हाइबगी फिरेप असि चपचना ले हाइनसु फोंदोखि अदुगो लोइसिनबदसु लोइसन बल सिदसु जि सिरि एन बिलियन नबुसिंग गवर्नमेंट सिगी फिरेपि कैनोबो इरांग सो अदुगी थोरकिबनी अदुगा कोई फिरेपसु होंदे मदुगी फिरेपतुदि कैनोबो मापानदगी मिटोप आइन काइन पुसलपे यारोय अदुगा हाना मणिपुर दा संसलागा लैखिबा सिंगसे मसी लोइना खंतोगा मयुमदा हलंगनी District Administration Kakching amasung District Social Welfare Office Kakching anina punna senduna Nasa Mukt Bharat Abhiyan Signature Campaign Kakching DC Office Complex tangasi pangthokre Ministry of Social Justice and Empowerment Government of India gi makhala chathakiba Nasa Mukt Bharat Abhiyan Signature Campaign adu DC Kakching Rohit Anand haudokre ngasigi signature campaign asida ASP Kakching Law and Order Binoy Chongtham AC2 DC Kakching Okram Sandhyarani SDO Waikong CMO Kakching JDO Kakching amasung DLO singsu saruyaki Manipur thokliba lat nasi ngalingai matamdagi loisinba yarabani adubo Assam Rifle na Kuki militant sigi nakalda chang lepkibana lan nasi loisindana laikibani haina Manipur Kaithil Phambi Apunbalo Makpal gi president oinam bilasin na phongdokre ngasi Manipur Press Club ki thangjing hall da pangthokiba pawgi mifum amada phumase phongdokladuna bilasini na hai Manipur thokliba irang ngasi chahi ama makai farakle ngasi fawba relief camp singda laiba miyo singbo makoi makogi yum singda hanjin hanbagi thabak pakhatpadi ngasi fawba udri ngasi mak Manipur thokliba lan asida micham miyambo ngakshena bathamliba Assam Rifles na chatharakliba thawong asidi jungle da Chatnagadaba thawongni Assam Rifles na phone na Kuki militant singi nakalda lepna maitei furupta landarak laba phawba haujik leriba MLA Minister Yangkhaina yengduna leriba si yaningde lan asi horokpadagi lanjinariba singna kaidongoi mayumda hanjinba phangani khanduna ngasi fawba wana khangduna leli masana mayumda hanjinba phangaroi rakhanbada khamthengna wanare lengak pariba singna Manipur da ing tappa hanjinba hauri hariba do aranba wafamni matung tarakpada haibigunu relief camp singda changja form lawduna leriba singna mayumda hanjinba ngamlabo khaktada lamdamasda ing tappa hanjile haigadabani miyamna pamniba laudba kholaw singasi lengakna tabidrabadi numidangda maya paipi thokpagom ayuk nungthil naidana thorakloi haininga leite Manipur ngak senbagi mingda leriba Assam Rifle sing atopa famda thadok pikro Manipur da makoi kanaba leite lengak pariba singna famliba chawkri adu chahi manga khaktani haibasi kaubiganu miyamna lauriba kholaw singa sigi chapchaba pakhom atuba matamda pibiu haina sufongdoki Assam Rifle haibase kanano Manipur miyam da singa ga paranante jungle da lega da mibo Manipur dem da machida lenga ga sigi lan ngakani hana thari ba miyoi ka ase mafam chalo hoido piyo khama khamagi manungda Manipur government ka pira u vote ka bahabase praja miyam thara ta bani lan chahi makha ama makhai chure hauji vote ki lengang na miyam piba sason chahi manga lila gi sason na pung na tapani phambi ba sakhi se kanai bo phangda haibodo mukhan munna ta biraga miyam da ase thupa matamda balo chalama thambira u All India Football Federation AIFF na kumjali singani kulumnoi kunmari gi oina tungan ba National Football Championship kyada chobomai pakpa ngamkhraba All Manipur Football Association Amphada Most Successful Member Association Award pirakpagi haraute ambagi thorom ama ngasi lamlong thongkhong da leiba artificial turf ground pangthokre
थोरमदुग मई लेना अम्फा की प्रेसिडेंट एम रतन कुमार फोंदोरपदा इंडिया की मनुंगदा साना खोनबदा चौबा थौदांग लौरिबा मणिपुर की सानारोइसिंग अमदी ऑफिशियल सिंबो मसक खंगबिदुना AIFF ना अम्फादा असिगुंबा एवार्ड अमा पिरकपासिमक यामन नुंगाई मखा तानसु हंदक फंगलकलिबा एवार्ड असिदगी हेनबा एवार्ड फंगनबा डिस्ट्रिक्ट लेरिबा फुटबॉल की एसोसिएशन खुदिंगमकी ऑफिशियल सिंग अमदी अम्फा की मैकेदगी सुकन होनब मथौ ताई अम्फा नंगसी फावबा मणिपुरदगी अफबा सनोरी क्या पुथोकना लागली मखा तानसु पुथोकनब होनबदा ग्रास रूटदगी हौदुना सीनियर टीम फावबदा अफबा सनोरी सिंग सेमगनब होनरिबासिदा सेल थुंगी अवाब कया मायोकनबना मतम चाना तौगदबा थबक कया पांगथोपा ngमखिदबा यावदब नते लोनेना अवाबा हौजिक अम्फाना थेंनरिबा अवाब कया असि मणिपुर लेंगनसु अहेनबा मियेंग चंगबिदुना मणिपुरदगी अफबा सानन पुथोकपदा अचौबा थौदांग लौबियु हाइनसु फोंदुकी recommend to the federation ado federation la manu jo la kana moje call to hui classic ma bani se mamang ni purap sapani ado ma aina moje di ko sa federation da hojiki e force ni mani hin kana ni ko kini pan ko pe ade ado hui to ro to na mi na mo yaw ge ro ado mo ni benu ma ko mo bi ma silong ne ade assam ne मिजोरम ने सोने को गजा से थमेगा मुझे ना लगे से चैंपियन और हाई लेंगे बा ये पोसी जो कक्सिंग डिस्ट्रिक्ट की पलेन PS की मनुंग चन्ना लेबा पलेल थोंग अरिबा अमसुंग अनोबानी की मरकता अनिशुबा लंजावगे बॉम ओइगनी चिंगनबा अरिबा बॉम अमलेरमले ngarang numidang waram sengmai turelda mioi kharna lengoi pekpada bom adu thengnerki bani hari bom leire haibagi paw tabada palel police ki kangbu ama jangchinduna yengsinkhre adumoinamak लौखतपदा खुदोंग चादबदगी ngarang लौखतना लायरखिबा दो ngasi मणिपुर की स्टेट बॉम्ब डिटेक्शन एंड डिस्पोजल टीम लाकना यंगसिला पतुंगदा लौखतकनी हारि लोकताक डेवलपमेंट अथॉरिटी की स्टाफ सिंगबो मणिपुर लेंगा की मखादा लेरिबा अतै डिपार्टमेंट सिंगा मानना बेनिफिट पियू equal work equal benefit facility of pension with equal norm to other department facility of retirement benefit equal to other department framing of separate RR for LGA employees promote the non-technical employees as per seniority basis haiba wakatsing lengak ta takshilana loktak development authority workers and employees union na sinduna ngasi loktak development authority office mamangda numit humni lepna chathagada ba wakan phamba hokre wakan phamaduga mailena loktak development authority workers and employees union ki general secretary pukrambam syam kumar na phongdokhibada government of manipur ki finance department PIC na pirakiba warol gi matung ina hokiba lisingani kolhumdoi september kolhumdoi da government of manipur secretariat forest environment and Climate Change Department के सेक्रेटरी ना लोकताक डेवलपमेंट अथॉरिटी की प्रोजेक्ट डायरेक्टर पेंशन की रिकमेंडेशन तौरना बगीदमक अई बचरत पिरक पलेख्रे अदुबो यूनियन ना LGA की मैनेजमेंट दा थबकता ओनथोकना बगीदमक LGA की गवर्निंग बॉडी की मिफम अम फंबियु हाइना अई बचरल थादना क्यारक हाइजरबसो ताबिरक्तबदगी यूनियन ngasi hauduna tha sigi tang kuntaru fawba wakan pamchathabagi warep asi lorokpani makhata na positive ever response lakrabri tha sigi kuma pandagi sis work site chacharagani hai pensioner lising home ne koi hingba ngambagi kenosi capacity leite maram aduna ai khoi na taliba demand che yamna jina inoiba government na thok ba order gi matung ina government na piriba aya badugi matung ina khoi tanjabani masi pifam thoi haiduna amuka su ai khoi ge secretary ta phambiriba ai khoi ge mari leinaba authority kaya da so ngasi media gi thongda aina union gi secretary moina aina haijari aduga amuka su haijage ai khoi gi mapi ba obiriba honorable chief minister aina amuka su khowang chagok taralu na haijari Malem Sindungna maming lerebi Manipur ki child environmental activist Police Priya Kangujambo kasa shelter ki itkola da tungan ba lupsingna ponsidina opagi thar mapung phana pangthokre Manipuri Sahitya Parishad Assam Manipuri Language Protection Coordination Committee All Assam Manipuri Students Union Central Committee All Assam Manipuri Women Mera Paibi Coordination Committee All Assam Manipuri Mera Paibi Apan Balup Amadi Manipuri Youth Front Assam na
Sinduna Siljar Itkola Awang Mandop Tapangtukiba Okpagi Tharumaduda Manipuri Language Protection Coordination Committee Chairman Dr. K.N. Chan, Assam Manipuri Students Union Central Committee Advisor Saikom Kamalakanta, Manipuri Shaita Parishad Assamgi General Secretary Dr. Khumuzam Tiren Singha, All Assam Manipuri Maya Paibi Apambaluki President Guru Mayum Beni Mishra, All Assam Manipuri Women Maya Paibi Coordination Committee President Konjangum Aruna Amadi Manipuri Youth Front Assamgi President Thangzam Brozen Singhana Chingba Mui Kyana Dais the Funky Torongi Manungchana Mui Kayamadi Lup Kayaki Luchingba Luchingbisina Lengyan Fee Citation Amadi Momento Kitna Chingba Kaya Lucipia the Kutol Tamki Matunda Mui Kayana Wanganki Nasiki Toromasi Kudong Tabalautna Paumising Hankiba Wahangi Pau Kumpiridna Licipian Haikibada Ayhakum Pamasida Kundariba Maroina Mitena Lakpina Bahajabadagi Miambu Unablak Jabani Luna Imalibak Manipuki Sharuk Amoidiba Jiribangi Imalibak ni Masikana Sutua Biyari Hajna Mapamadu Chatna Miambu Tauna Hapsabalak Pani Ekoi Maru Oina Mitayasi Unity Oiduna Lan Oilasu Natraga Environment Change Kip Matanga Oilasu Puna Tengna Minaduna Ekoi Unity Lena Bahotna Jabani Mahakna Makata Kibada Ekoi Gumba Apikpa Macha Macha Singna Punchin Change ke problem asi chengna minasi amadi public leader singna su tungi khanbi duna thabak tobiu haina phongdoki ko environment ki matangda ko climate change ki maram dana mo kitang du khangna be information do knowledge to hata re ko adu do mana piwi na ba agi sati climate activist na ina wahi do hai mane adu maina ko gi male bak chu kan na ba gi damakta ai leiri ju haningi phongtok ningi ko gi male bak manipur gi damakta adu maina ko ju ama to na punna unite na unity je le dina कोई अमेक द प्रॉब्लम और अमेक द कोई वायलेंस और कोई लान और कोई क्लाइमेट चेंज और क्राइसिस और अमेक द कोई यूनिटी जिले दिया कोई पुन्ना अमत वना और दिना कोई फाइट तो दिना ले नमनी अदु दिना कोई मेन सॉल्यूशन अदु माना जिरबाम डिस्ट्रिक्ट के अहमदाबाद हाई स्कूल दा हेडमास्टर ओइबा अब्दुल सलाम अमदी असिस्टेंट टीचर आजाद हुसैन बो ट्रांसफर तोरपबु यानिंग द फोंदो पॉइंट स्कूल असिदा खोलाव क्या लाउना खोंजंग चंगसिनख्रे अमदी स्कूल मैनेजमेंट कमिटी नेसु लोकल एमएलए टीसी अमदी जेरियो जेरिबामदा मेमोरेंडम पेशिंदुना ट्रांसफर ऑर्डर इबोक तौबिना हाइजख्रे हरी अहमदाबाद हाई स्कूल के जनरल सेक्रेटरी सकीना बेगम ना हाइकिबदा स्कूल असिदा पुन्ना महिरोय चाटुक हुमफुतरा मंगा लेबदा ओजा तरा मंगा नंगासि फावबा लाइक ताकपिदना लागली दुबो हंदक ओजा अनि ट्रांसफर तोरकपासी यानिंगदे अथुबदा ऑर्डर ककपियो नत्रबदी स्कूल थोंग नोनसिनबगी फिरेप लरकप याय हाइकी ngasi khongjang aduda aikoi oja transfer tawba yaroi mahairoi singi career manghanba yaroi haiba kholaw kya sulauki mahairoi dolon mia na hai aikoi school asi oja amadi mahairoi singi masing leifam thokpa ratio phawba chanadana lei oja masing watna lenge asida oja ani transfer tawba yaningde athubada transfer order kaktrabadi aikoi akanba khongjang changsingani haina phongdoki Mariki pau pijaba matang asir loishinjari mi ing tabi lebsing bok kurum jari.